ahan madam na maroi bab de ma paunin khuligi lo khachege Fakhiba Kuki Millitant ahum NIA gi team amana Delhida pukre ngarang ayuk angan madam Manipuri police amadi CRPF ki combined team amana Kangpokpi district new kaithen manmi police station na konwa el hongzen khulda sa thakiba thiba hum bagi thabukta fagat kiba Kuki lal hulup amagi yamna maru oiba keder ahum adu ngarang numidang pung taritrom tarakpa adwaida NIA gi akanaba charter plane amna Imphal gi Birti Kendrojit International Airport gi Delhida pukre hairi NIA na Delhida pukraba keder ahum adudi thangjel haukip amadi ming thangboy zauzelen khongsai atopa ming galen amadi jangmilun chingshan atopa ming Frankini makoi hum asi hauzik lamdam asida thoklibi rang asida hathing nana senaba miyoi singni hairi aduga mathangi update asna PM Manipur da kaupana trangna kaudaba haibasi phibam gi makha pongani chief minister Manipur da prime minister kaupana trangna kaudaba haibasi phibam gi makha pongani haina chief minister nongthongbam birena phongdokhre wapam asi nitai pe chuthekta leiba thamban sangna dangarang dagi satharkiba BJP Manipur Pradesh ki extended state executive meeting the saruk yaba lakpada phungdo khipani pawmising na hangbo wang amagi pawkhumpir don chief minister N Biren hai Manipur gi oiriba phibam asida prime minister Narendra Modi Manipur da lakpham thogi haibasi Congress party gi oiba wakaloni adubo Bharatiya Janata Party gi oinadi pung kunmari sumna prime minister Narendra Modi ga paw phawna duna mahaki lamjing makhada mathau taba thabuk thorom pangthokli haujuk Manipur da paikhatliba relief ki thabuk thorom sing security ki section thorang amadi analeng gi marini na pumno prime minister gi instruction makada pangthokli haina chief minister nongthongbam birena makhata na phongdoki panbe abadi ngarang digi hoduna satharkiba BJP Manipur Pradesh ki extended state executive meeting asida law and justice amasung parliamentary affairs ki union minister of state Arjun Ram Megwal amadi lengak asida yabu minister amasung MLA sing saruk yaribani aduga mathangi update asna congress ki english tapiriba manifesto asigi wahan tokhang trabade akang basing data na biraga wangang biu syam saran Laibak ngakpada yauriba minister amana English tapiriba manifesto asigi asumba wahan thokhang dragadi akhang basing da tana biraga wangang biyu haina Manipur Pradesh Congress Committee gi legal department ki chairman Sanawjum Syam Saran na phongdorakli wafam asing asi BT Road lebe Congress bafam da pangthokiba pawgi mifam da phongdokibani magna makata radun hai lausing wat pa magumna BJP gi maru oiba kari kata na laibak ngakleba minister sing na Congress ki manifesto da Manipuri thugaina bu wafam yawi haina hek paliba wafam asi akhang ahi singa kupna khanar ba matung da wangang biyu manifesto da iriba warul sing adugi wahan to khangla batung da Congress party da sai biyu hai ki opposition leader Rahul Gandhi ki Manipuri ki kongsata ITLF na pirakkiba memorandum adugi wahan thok munna khangbiyu Congress party ga Myanmar Kuki Singapore laga Manipuri thugaina pohonari haina miyam da lana uhannaba ki pibam lagdi bese leibakti bani ITLF ki memorandum adu da Congress party ki manifesto da phongkiba Congress na laingak paira badi tangdu leita ba halaknaba hotnagani haiki bu wafam adu soidana hotna birakani haibagi thajaba lei haiba aduni palibadu adubu madugi on taina bada aranba kaya ama haijaduna lana sandokli ba si tokpiyu lana sandokli ba kaya si khanaduna leibak ki muhutta matau karam na leibak asi kaidana ba hona sige haina kharbiyu India ki prime minister oinam be Indira Gandhi na hairamba ngang bakara hallaga thabuk na hena utsi haibagi wafam adu equipunna kaunagumsi sugi matang da palladuna mahakna makhata na hai Congress party ga su tawnaram badagi Manipur da lan asi thokibani hairega di sahi ama hena warak tapa kaya asigi awabu ubidun tang duleta ba purak nabagi mahutta makhasa tharaktuna leiri ona taina na usi da taina ba Congress ta tainer ga leibagi mahut leibak ngakpiyu Manipuri asi maset ta na kai gadabadagi kanbiyu haiki aduga mathangi update asna lengak leiri khandaba thawong kaya leptana satharapa Manipur da lengak leiri haibasi khandaba gumbagi thawong kaya satharak le lengak nasu lengak leiri haibagi lengak na tawpham thokpa thabuk tawdaba sumitei Kuki gi irang asdagi horak le haibe yai Kuki Militant sing na singkhung chia da kundaba mitei sing gi yumda nongmai kapsin ba yum mai thaba lut tawna sing ba tawrok pa lengak leiri miyam gi punsi ma de lanthum ngak kani masi lenga kitangai phadaba thaudang ni khanna thabuk tawbagi mami tadri Kuki Militant sing na laksin bangamde Kuki Militant sing na tawning ba ta tawbada thingbina ba leitabagi Pibam da hongdo han bangamde India gi ain na yadaba thabuk kaya tawi mi hali yum mai thai ain na yadaba thabuk kaya Kuki na tawruba sub sairak pina bu hona de kanglup ki irang ni khanduk laga lei Kuki Militant sing da natana Kuki miyam na su tawning tawding ba ta tawri Missing yamna taram da Kuki furup na mapanda ki sanglak pa Kuki sing na singi mafam sing da panglai ta leisin khibagi Kuki furup masing hengalak pani tungda Kuki lal hoba masing thingam dana leirakhi Kuki lal hoba sing susat na handuna thamki susat nariba Kuki lal hoba sing asina Manipuri assembly da makhoi gi MLA thagalak tuna hojik paliba lengak sida minister ani yauna MLA nipan hauriba lan asida kingpin oiduna leiri masi Manipuri lengak amadi Manipuri gi praja pum namang khangni adubu Kuki MLA taragi mathakta ain gi oiba karigumba makal amatagi action lokat pangamde thoklibi irang asidi Kuki kulai paiba singna mitai do onsin duna landa bagi wani adubu Manipur da tariba community khudimok tani haina loba yai
ꯀꯔꯤꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯃꯅꯤꯄꯨꯔꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯂꯥꯟꯅ ꯎꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯕꯅꯤ ꯍꯧꯖꯤꯛ ꯆꯍꯤ ꯑꯃꯒ ꯊꯥ 2 ꯍꯦꯟꯖꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯥꯟꯁꯤꯗ ꯄꯣꯊꯥ ꯇꯂꯛ ꯌꯦꯡꯂꯒ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯖꯤꯔꯤꯕꯥꯝ ꯌꯥꯎꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯕꯣꯝ ꯀꯥꯞꯁꯤꯟꯕ ꯇꯣꯏꯅ ꯇꯧꯔꯤ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯌꯥꯝꯕ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯈꯨꯠꯂꯥꯏꯒꯤ ꯃꯄꯥꯟ ꯇꯥꯡꯂꯕ ꯃꯤꯇꯩꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯋꯥꯕꯅ ꯍꯥ ꯂꯥꯎꯅꯔꯦ ꯍꯤꯔꯝꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ सिनबना पुनमकी अफब ओइगनी वीडियो सिंग बिबगीदमक्ता मयाम पुनमपु अमुक हना थकचरी अनोब अपडेट कीदमक्ता ऑनलाइन मणिपुर यूट्यूब चैनल असुबु नुक्सिबिदुना सब्सक्राइब तोबिरमु थैंक यू सो मच।